ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯁꯟꯇꯤ ꯀꯪꯖꯝ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯦꯍꯂꯩ ꯂꯩꯁꯅꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯊꯔꯣ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯃꯆꯥ ꯅꯤꯡꯒꯣꯜ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯗꯤ ꯃꯆꯦꯒꯤꯅ ꯃꯦꯂꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯒꯤꯅ ꯂꯩꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯦꯂꯩ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯊꯔꯣꯅ ꯃꯆꯥ ꯅꯤꯡꯒꯣꯜꯕꯨ ꯅꯤꯡꯊꯤꯖꯅ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯍꯟꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯦꯂꯩ ꯑꯃꯗꯤ ꯂꯩꯁꯅꯥ ꯎꯕꯗ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯂꯝꯗꯦ꯫ ꯅꯥꯗ ꯁꯅꯥ ꯉꯥꯛꯇ ꯁꯤꯔꯤꯕ, ꯉꯛꯇꯅ ꯁꯦꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ, ꯈꯨꯠꯇ ꯈꯨꯖꯤ, ꯈ꯭ꯋꯥꯡꯗꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛꯀꯤ ꯃꯌꯦꯛ ꯅꯥꯏꯕ ꯐꯅꯦꯛ, ꯑꯗꯨꯒ ꯍꯛꯆꯥꯡꯗꯅ ꯀꯤꯅꯥꯔ ꯍꯥꯞꯂꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ, ꯑꯗꯨꯒ ꯆꯥꯅꯔꯕ ꯑꯄꯥꯕ ꯂꯝꯊꯥꯡꯒꯤ ꯐꯤ ꯏꯅꯞ ꯐꯤꯅ ꯂꯩꯇꯦꯡꯂꯤ꯫ ꯂꯥꯏꯕꯛꯇ ꯅꯝꯂꯤꯕ ꯆꯟꯗꯟ ꯑꯃꯗꯤ ꯃꯨꯔꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯊꯥꯗꯣꯛꯂꯒ ꯑꯗꯨꯅꯁꯨ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯕꯨꯡ ꯌꯧꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯏꯒꯤ ꯂꯥꯏꯕꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯦꯂꯩ ꯑꯃꯗꯤ ꯂꯩꯁꯅꯥꯕꯨ ꯑꯅꯤꯕꯨ ꯎꯕꯗ ꯃꯤꯌꯥꯝꯅ ꯀꯜꯂꯛꯄ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯁꯅꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕ ꯍꯦꯜꯂꯤ꯫ ꯃꯆꯦ ꯃꯦꯂꯩꯗꯤ ꯏꯪꯅ ꯃꯒꯨꯟ ꯂꯩꯕꯤꯅꯤ, ꯂꯩꯁꯅꯥꯗꯤ ꯂꯥꯞꯅ ꯌꯦꯡꯂꯦ ꯐꯖꯩ, ꯅꯛꯅ ꯌꯦꯡꯂꯦ ꯏꯐꯗ ꯐꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯔꯛꯇꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯁꯅꯥꯕꯨ ꯂꯨꯝꯗꯨꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯂꯩꯁꯅꯥꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯅꯤꯅ ꯖꯒꯣꯏ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨꯒꯤ ꯍꯦꯛ ꯃꯊꯪꯗ ꯂꯩꯔꯒ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯑꯅꯤꯒꯤ ꯂꯥꯏꯒꯤ ꯁꯨꯃꯥꯡꯗ ꯀꯦꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯦꯂꯩ ꯑꯃꯗꯤ ꯂꯩꯁꯅꯥ ꯑꯅꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯔꯣꯁꯨ ꯃꯆꯥ ꯑꯅꯤꯕꯨ ꯃꯤꯐꯝ ꯍꯣꯡꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯆꯩꯔꯛ ꯑꯗꯨꯗ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯌꯦꯡꯃꯤꯟꯅꯔꯤꯕꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯀꯌꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯊꯔꯣ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯩꯗꯀꯣ, ꯅꯆꯥ ꯅꯤꯡꯒꯣꯜ ꯑꯅꯤꯁꯦ ꯀꯌꯥꯗ ꯐꯖꯔꯤꯕ, ꯂꯥꯏꯒꯤ ꯃꯆꯥꯗꯧꯅ ꯍꯦꯛ ꯅꯤꯡꯊꯤꯖꯩꯗ"꯫ ꯊꯔꯣ ꯅꯣꯛꯐꯦꯠ ꯇꯧꯅ "ꯅꯈꯣꯏ ꯃꯌꯥꯝꯅꯅꯦ ꯅꯨꯡꯁꯤꯕꯤꯕꯒꯤ ꯁꯨꯝ ꯄꯪꯍꯥꯏ ꯍꯥꯏꯕꯤꯔꯤꯅꯦ"꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯖꯒꯣꯏ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯒꯗꯕ ꯂꯩꯕꯅꯤꯅ ꯖꯒꯣꯏ ꯁꯥꯕꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯛꯈ꯭ꯔꯕꯁꯨ ꯃꯦꯂꯩ ꯑꯃꯗꯤ ꯂꯩꯁꯅꯥ ꯑꯅꯤꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯀꯣꯏꯅꯤꯟ ꯅꯤꯟꯕ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯄꯥꯏꯆꯥꯎꯕꯤ ꯊꯔꯣꯁꯨ ꯃꯆꯥ ꯅꯤꯡꯒꯣꯜ ꯑꯅꯤꯕꯨ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯦꯂꯩꯗꯣ ꯍꯤ ꯀꯞꯇꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯦꯂꯩꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯊꯔꯣꯁꯨ ꯇꯍꯥ ꯍꯪꯂꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯅꯅꯥꯎꯗꯤ"꯫ ꯃꯦꯂꯩ ꯀꯞꯂꯒ ꯃꯃꯥꯕꯨ ꯆꯦꯖꯦ ꯀꯣꯟꯁꯤꯟꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯦꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩꯕꯨ ꯇꯞꯅ ꯏꯟꯊꯣꯛꯂꯒ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯆꯤ ꯂꯦꯞꯇꯨꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯊꯔꯣꯗꯤ ꯃꯗꯨ ꯀꯌꯥ ꯈꯟꯖꯤꯜꯂꯨꯗꯦ ꯃꯈꯣꯡ ꯑꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯁꯅꯥꯁꯨ ꯀꯞꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯔꯣꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯈꯣꯡꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯗꯣ? ꯑꯩꯒꯤ ꯆꯥꯗꯣ ꯊꯥꯗꯣꯛꯑꯣ"꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯂꯩꯁꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯂꯧꯌꯥꯝ ꯆꯥꯕ ꯀꯨꯂꯒꯤ ꯃꯆꯥꯅꯨꯄꯥ ꯂꯧꯉꯥꯛꯄꯅ ꯂꯩꯁꯅꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯦ ꯍꯅꯨꯕꯤ, ꯅꯆꯥꯅꯨꯄꯤꯁꯦ ꯂꯧꯕꯤꯒꯦ, ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯑꯗꯨ ꯎꯁꯤꯠ ꯊꯛꯑꯣꯏꯗꯕ ꯅꯃꯥꯅꯆꯥ ꯄꯨꯂꯞ ꯍꯥꯠꯂꯨꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ"꯫ ꯂꯧꯉꯥꯛꯄꯒꯤ ꯕꯦꯕꯥꯔ ꯌꯥꯎꯗ꯭ꯔꯕ ꯋꯥꯉꯥꯡꯗꯣ ꯇꯥꯕꯗ ꯊꯔꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯂꯧꯉꯥꯛꯄꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫
Tharona kupakna tharakpa aduda laungakpadusu Lesnagi khudang adu sat thadolaga mamay adu makuttuna nalami. Tharo sauna makha tarai. Khangbra adu usit thawoidaba. Aigi isase mama lukhrabi aina thakpa ngamdri. Nangbu thakpiyona haikhibro. Adugi sumathakta taibang pangi satnabi oina. Kanagumba nupa amana nupi thirabadi mahangna lawriba nupi ado thakpa haibase soidraba wafamni. Nangna lawdrabasu atopa nupa amana ichabu nuksi pami haiduna lawkhrabasu aigi isa chara heloi. Tharogi wadu chummi haibadi leiriba miyam adunasu loina khanglami. Adubu lawngakpa kibagi kananasu wahi amata hairaklamde. Aduga lawngakpadusu tharoda kanna lawkhalaktuna hairaklami. He hanubi aibu khupakna thaba saidana. Nongmata aibu pokpa imana phau khupakna setlawna thakiri. Aduga ngasidi karisu leitrabi hanubi. Nangnasu lawngakpa aigi maisida khupakna tharabako. Tharosu asabagi mayaina sat hairai. He lawngakpa haiba waraktaba haibige tazo. Namana panadi nangbu nungsirini haiduna kunsinduna thamli. Aduna mirak tholakpa matamdadi kari wangang sangangangani, kari wa haigani, kari sizinagani haibado takpi tambidrabanina ngasidi kari sare. Lanjadrabi isa asina ikaiduda mamayase nongkhatpa ngamdri. Aduga nangdi haujisu ikaiba khangdri. Tu yengo nangonda yengliba miyamse tukatse. Asumna matin sisilamduna machanupi Lesnagi makutto tappaiduna chatkri. Lawngakpasu mafam aduda tiliba miyamsing adugi mamangda ikai nungsiyanaduna mafam adudagi chatkirami. Asumna numit adu hokri. Adubu Lesnadi magi kadagi hendokhide. Asumna Tharosu yamna khoirang khoisaunana lawngakpana mabu usit thawaide haiduna leiringi chairak aduda Kulla Tharogi marumda laami. Kulla adu ubada Tharo saurap tawna hairaklami. Taibungo lakpiri. Kulla khara kinglapna. Hoine Ibema kari no ngarangdi thawdo khara thorokra malene. Tharo Taibungo kari takpige lakpano haibiningbodo dum haibiyu. Kulla Ibema nachanupido imau oijage haibasida ibemana asuk yamna yabirijisina karigino. Tharo sauningbana masado leitafam khangdri aduna sat hairai. Taibungo aidi lukrabini adubu ngasi phawbada aina aiki isa anise chawnaba yolakpa matamda kanadagi su mateng nijarakhide aibu lukrabini haiduna sune usit thawoidabadi tawbigano. Kulla Ibema kari warone pakhaga mana leisabi amada nungsi pami haibasibu usit thawoidabo oina lawgadrane. Tharo tap launa oklaga haira ami. Taibungo pakhang ama oibagi lemni ichabu nungsi pami haina phongdoklaga masa masa yana boiramladi nachan asuk thina warawjaramloi. Nacha nupado wangang kangjau humalli aduna imungdagine mapan thoanbigano. Hui ngauradi huibu thirakpa haibasi masana tabani. Adunane Taibungosu chenerakpa yai chiksinbiyu. Kullado amukasu nokem haigemnana hairai. Phare Ibema ichana laluba kaurabaninane aise yam tonkhre. Wahedu hairamlaga mamit adu munne yenglaga makha taraami. Adubu nangi nachaningol anije chikshilu. Kullasidagi oina aise keril keijauni haibase kaudaba phai. Tharo sauna ihare lemgiro Taibungo tasingna icha nupibu namau oiba pamlabadi lairabi Tharo aigi yumda laktuna Taibungo nane thamoi sengna namau oina lemna haijaba lakpi. Adudi nattadana garem kathainabagi moongda lambi lamjau mimang tumang naidana aigi ichabu haileigumna pathattuna mimangda nungsi khonggoinagi thaurang tawbadi nungsi panthong yogdringai thawai manglaga tokaniena hainu tambiyu nachaibungo duda. Kullasu masado napalna yomlibanina asumna hairaklami. Is hai Tharo aidi nangbu ing tapi ningamjade haina khaluribasidi lalamedana nangdi pura charoi olamedana. Tharosu hande satkhumlai. Matang matamgi matung inane mayokna jabani
ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯄꯤꯕꯥ ꯄꯣꯛꯄ ꯃꯄꯥꯕꯨꯗꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥ ꯑꯩꯅ ꯆꯥꯎꯕ ꯍꯦꯜꯂꯤꯗꯣ ꯋꯥꯔꯧꯕꯤꯅꯨ ꯅꯆꯜ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ ꯂꯦꯡꯕꯤꯔꯣꯗꯣ ꯀꯨꯜꯂꯥ ꯊꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯕꯣꯛꯅꯤꯡꯗꯁꯨ ꯊꯔꯣꯕꯨ ꯑꯋꯥꯕ ꯄꯤꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯔꯣꯁꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯃꯦꯂꯩ ꯂꯩꯁꯅꯥ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯃꯦꯂꯩ ꯑꯃꯗꯤ ꯂꯩꯁꯅꯥ ꯑꯅꯤꯗꯨ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯌꯨ ꯊꯔꯣ ꯃꯤꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯦꯡꯉꯨꯗꯣ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯐꯥꯔꯤ ꯅꯈꯣꯏꯕꯨ ꯄꯥꯝꯕ ꯀꯜꯂꯛꯄ ꯃꯤꯍꯧ ꯆꯥꯎꯕ ꯈꯨꯏꯃꯨ ꯀꯌꯥꯁꯨ ꯄꯥꯏꯔꯛꯂꯅꯤꯗꯣ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯁꯣꯜꯂꯕꯤ ꯅꯃꯥ ꯑꯩꯅ ꯅꯈꯣꯏꯕꯨ ꯉꯥꯛꯁꯦꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯃꯥꯅ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯤꯗꯣ ꯃꯦꯂꯩ ꯑꯃꯗꯤ ꯂꯩꯁꯅꯥ ꯑꯅꯤꯗꯨ ꯃꯃꯥꯕꯨ ꯇꯞꯅ ꯀꯧꯔꯛꯑꯝꯃꯤ ꯏꯃꯥ ꯊꯔꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯑꯝꯃꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯏꯆꯥ ꯑꯅꯤꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯕꯗꯤ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯧꯗꯣꯛꯈ꯭ꯔꯣ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯌꯥꯊꯪ ꯐꯪꯂꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯇꯥꯅꯔꯝꯃꯤ ꯃꯦꯂꯩ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ ꯂꯩꯁꯅꯥ ꯀꯝꯗꯧꯅꯤ ꯏꯃꯥꯒꯤ ꯌꯥꯊꯪꯁꯤꯗꯤ ꯂꯩꯁꯅꯥꯁꯨ ꯇꯞꯅ ꯏꯆꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯅꯅꯥꯎꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯐꯤꯕꯝ ꯅꯠꯇ ꯌꯥꯝꯅ ꯆꯥꯗꯦ ꯑꯗꯨꯅ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯕꯨ ꯑꯋꯥꯕ ꯄꯤꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯃꯥꯒꯤ ꯂꯧꯉꯛꯄ ꯍꯥꯏꯕ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕꯗꯨꯅ ꯑꯩ ꯂꯨꯍꯣꯡꯗꯧꯔꯦ ꯄꯥꯎ ꯇꯥꯕꯗ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯨꯄꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯊꯤꯔꯛꯂꯕꯗꯤ ꯅꯅꯥꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕ ꯂꯥꯏꯔꯕ ꯃꯥꯕꯨ ꯂꯧꯉꯛꯄꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗꯤ ꯅꯅꯥꯎꯗꯤ ꯃꯥꯡꯖꯔꯤꯗꯦꯀꯣ ꯏꯆꯦ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯃꯁꯤꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯃꯦꯂꯩꯁꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯈ꯭ꯔꯕ ꯇꯨꯡ ꯃꯆꯦ ꯃꯦꯂꯩꯕꯨ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯤ ꯃꯃꯥ ꯊꯔꯣ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛ ꯂꯨꯍꯣꯡꯈ꯭ꯔꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯃꯥ ꯊꯔꯣꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯕꯤꯈ꯭ꯔꯅꯤ ꯈꯥꯏꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯌꯣꯜ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯦꯂꯩ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯥꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯄꯥꯔꯤꯒ ꯂꯨꯍꯣꯡꯂꯝꯃꯤ ꯃꯦꯂꯩ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯅꯧꯅ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯠꯂꯕꯤ ꯂꯥꯏꯔꯕꯤ ꯃꯃꯥ ꯊꯔꯣ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯂꯩꯁꯅꯥ ꯑꯅꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯊꯔꯣꯁꯨ ꯃꯆꯥꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯣ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯌꯥꯅ ꯊꯤꯟꯕꯤꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯅ ꯂꯩꯁꯅꯥꯒꯤ ꯑꯃꯨꯛ ꯂꯨꯍꯣꯡꯕꯤꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯄꯣꯏꯔꯩꯇꯣꯟꯒ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯅꯔꯝꯃꯤ ꯑꯁꯨꯝꯅ ꯄꯣꯏꯔꯩꯇꯣꯟꯁꯨ ꯂꯩꯁꯅꯥꯕꯨ ꯎꯅꯅꯕ ꯂꯥꯛꯑꯝꯃꯤ ꯂꯩꯁꯅꯥꯁꯨ ꯄꯣꯏꯔꯩꯇꯣꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯨꯝꯅ ꯁꯥꯟꯅꯔꯝꯃꯤ ꯂꯩꯁꯅꯥꯒꯤ ꯋꯥꯔꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯣꯏꯔꯩꯇꯣꯟ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ ꯂꯩꯁꯅꯥ ꯑꯩ ꯅꯪꯕꯨ ꯌꯥꯝꯗꯤ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯈꯨꯗꯣꯡ ꯈꯔ ꯆꯥꯔꯔꯣꯏ ꯑꯗꯨꯅ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯣ ꯄꯣꯏꯔꯩꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥ ꯈꯪꯁꯥꯎ ꯁꯥꯎꯒꯠꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯣꯍꯣ ꯑꯗꯨꯔꯥ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯤꯗꯣ ꯈꯨꯝꯃꯣ ꯍꯥꯏꯕꯅꯤ ꯑꯗꯨꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯃꯄꯤꯗꯨ ꯇꯥꯔꯛꯑꯝꯃꯤ ꯄꯣꯏꯔꯩꯇꯣꯟꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯂꯤ ꯂꯩꯁꯅꯥ ꯃꯈꯥ ꯇꯥꯔꯛꯑꯝꯃꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤ ꯑꯁꯥꯗꯅꯤ ꯐꯔꯦ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕꯅꯤꯅ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩꯅꯤ ngasi nang naibu inthong pirabise nang aibu amu hanati nang siglak tabo oyuko asumna hairaga lesna kaptuna mahimlomda chinkirami lesna na mafam adudagi hek chatkibaga poirotunsu nungaitana leptune lehawi asumna numit adugi numidang ado poirotun chaksu sadri tumbusu yadri
Ngasay Lesnana hairagliba wahi mayam ado ningsingludana ta leiri. Aduga somdasu Lesna ahing ado tumba yadre. Puritan mabu warauduna kapli. Asamna ahing amadagi ahing ama landuna chatkibana tha ama mapung phakre. Mache Melaisu chatnebigi matung inna mayumda changthok changsin taunaba yarami. Nomagi numit amada Lesna mapang kanasu yaudana mama Tharogi manakta chakyum thinba laami. Samdana Tharosu labukta lahupingbagi kana semsarami. Aduga asamdana Melaisu manaunupi amadi mama ibema Tharobu uningbana mapuroibada mapamda chatlusi haina haijarami. Aduga nakal amadana Lesnagi asingba tanja ngaiduna leiriba longakpana magi khonglei khara thadoktuna thamlaga Lesnabu koisin senaduna leikhibana maram oiraga ngasi Lesnana matomta lakpado ubada longakpagi manakta chatuna pau pirami. Asumna Lesnasu mamagi manakta uchina china yausilakli aduga asumna hairei. Ima wabana loiramani chakse hana chathuru lao. Tharosu isingdagi kakhalakuna mama macha anido punna phaminari aduga asumna hairei. Nangbu natomda kaigi lakibano imana adum karaklaga chabusu yaba chaksibo. Lesna nongmi tongna Ima nangdi horen thengna karaklani aduna warani haiduna aina thilakpani. Mama macha anido wari sadana Tharo chakyong madu lauraga charami. Ngayhaki matong Tharo chak chaba loiraduna Lesnabu mayumda hankinabagidamak hairaklami. Matam maduda Lesnana mamagi mating pangge hairami. Lesnagi wado Tharo na yaramde. Asumna Lesna mamana karo hamin baduda kuina pantharamdana mayumda karaklami. Lesna chatli haibatamakni. Adubu magi wakhaldudadi oireiton gidamak khanduna adum leirabanina nungaifam khangbadi nati. Asumna sum wakhal tawna lakpana nagyetta kana leirifau hanna yengludi. Madugi mi leitaba tanja du lauraga longakpana Lesnabu amuka supharami. Lesnasu longokpagi makhutagi nanthoknaba kanna honajaki. Adubu nupinina upai leikide. Matam maduda Lesna mamabu kauduna kaplami. Matam maduda longakpana Lesnagi machindo minsinduna longan tabi lokolda puduna chatkri. Aduga asomdana mache Melaisu mapureibaga loinana mapamlamdamda laami. Mahakna mayum yorokpa matamdadi kanasu leiramdi. Matam maduda Melai leikagi machem manilsida mama amadi manaunupibu ubra haina hanglaami. Matam maduda mama Tharodo labukta chatkibani adugi chak thinba chatlamgani haina Lesnada hairaklami. Adugi matung Melai mapuroibaga loinana labuklomda amuk laami. Makhoina lakpagi lambi aduda ngasai Lesnana mamagi chak yomduna pukhiba ngangleinaba machugi phi ado lambigi matai oirapna tandona leiribadu urai. Adubu Melai adu hakna luna khanjiludi aduna mamagi manak tamna adumuk laami. Asamna ngihaki matung Melai mamagi manak yauraklammi aduga mama ibemabu kauraami. Tharosu Melaigi khonjal tabada satkorei. Melaisu maithongda momo noklaga hairaami. Ima karoo. Tharosu sat kakhalaktuna Melaigi manakta leplari aduga hairei. Ibungo nangsu yauraklidana. Parisu manipukta thogolon utuna. Hoi yaujarei ima. Melai tapna. Ado ima akhoi Lesnadi. Tharo sat khumlai. Karino ne nanaudubo yumda lehodro. Melaina lehodiye imagi manakta chathin machaki hairei. Tharo nungsa thina. Haima madi hankrabani ne. Melaidi mamagi wawda tabada ngasai lambida tadona lehoriba. Mana ukriba ngangleinaba phi ado khangning ningsinglai. Aduna sat hairei. Ima aikoina chakyom hi yumduna puba ngangleinaba phi masudo lambida taduna lehowi. Madu tabada Tharo sailauduna ta hairaklami. Karino ibema madugi phido nanauna ngasai puduna yumlumda kakhibani. Mama masagi warido marak thattuna parina hairaklami. Adudi ima akhu yumda karasi
ꯂꯩꯁꯅꯥꯗꯣ ꯌꯨꯝꯗ ꯂꯩꯔꯝꯂꯗꯤ ꯐꯩ, ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯅꯔꯨꯔꯁꯤ꯫ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯊꯔꯣꯗꯨ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯁꯅꯥꯕꯨ ꯃꯈꯨꯠ ꯆꯜꯂꯕ ꯃꯇꯨꯡ ꯂꯝꯉꯥꯛꯄꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣꯍꯣ ꯄꯥꯃꯨꯏꯗ, ꯂꯩꯔꯥꯡ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ? ꯂꯩꯃꯥꯏꯗ ꯆꯣꯏꯖꯥꯏꯅꯅ ꯀꯦꯜꯂꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯀꯔꯦꯝ ꯀꯟꯊꯥꯏꯅꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥ ꯀꯝꯅ ꯀꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯝꯉꯥꯛꯄ ꯍꯥꯏꯕ ꯁꯥ, ꯅꯪꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯂꯨ ꯇꯣꯡꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯅꯨꯡ ꯑꯁꯤꯗ ꯀꯅꯥꯁꯨ ꯎꯒꯦ ꯉꯝꯗꯅ ꯄꯛꯂꯤꯕ ꯁꯦꯡꯂꯕ ꯊꯃꯣꯏꯁꯤꯗ ꯄꯛꯂꯤꯕ ꯅꯨꯡꯁꯤ ꯏꯔꯤꯛ ꯑꯁꯤꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗ ꯅꯠꯇꯅ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯃꯊꯛꯇ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣ꯫ ꯁꯣꯝꯗꯅ ꯄꯣꯏꯔꯩꯇꯣꯟ ꯂꯝꯉꯥꯛꯄ ꯍꯣꯏꯗ ꯆꯠꯇꯨꯅ ꯂꯩꯁꯅꯥꯕꯨ ꯍꯪꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯂꯝꯉꯥꯛꯄꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯅꯣꯡꯗꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯒ ꯄꯣꯏꯔꯩꯇꯣꯟꯒꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯨꯠ ꯁꯣꯛꯅꯗꯨꯅ ꯀꯧꯅꯔꯝꯃꯤ꯫ ꯏꯇꯥꯎ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ? ꯄꯣꯏꯔꯩꯇꯣꯟꯁꯨ ꯃꯇꯥꯎ ꯅꯣꯡꯗꯝꯕꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯪꯂꯦ ꯅꯣꯡꯗꯝꯕꯅ ꯂꯩꯁꯅꯥꯒ ꯄꯣꯏꯔꯩꯇꯣꯟꯒ ꯈꯪꯅꯩ ꯍꯥꯏꯕ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯗꯨꯅ ꯉꯁꯅ ꯂꯩꯁꯅꯥꯕꯨ ꯐꯥꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯂꯩꯁꯅꯥꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯝꯉꯥꯛꯄꯅ ꯂꯩꯁꯅꯥꯕꯨ ꯑꯃꯨꯛꯀꯁꯨ ꯁꯔꯥꯛ ꯇꯝꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯂꯝꯉꯥꯛꯄꯕꯨ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯂꯧꯉꯥꯟ ꯇꯥꯕꯤ ꯂꯧꯀꯣꯟꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯣꯏꯔꯩꯇꯣꯟꯁꯨ ꯅꯣꯡꯗꯝꯕꯒ ꯂꯣꯏꯅꯅ ꯂꯝꯉꯥꯛꯄꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯧꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯃꯥ ꯊꯔꯣ ꯑꯃꯗꯤ ꯃꯆꯦꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯁꯅꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯑꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯣꯏꯔꯩꯒ ꯅꯣꯡꯗꯝꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯪꯍꯧꯗꯅ ꯈꯔ ꯂꯥꯞꯅ ꯅꯨꯄꯤ ꯑꯃ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯇꯧꯗꯨꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯄꯥꯈꯠꯅ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯇꯣꯟ ꯑꯃꯗꯤ ꯅꯣꯡꯗꯝꯕ ꯑꯅꯤꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯁꯨ ꯎꯆꯤꯟꯅꯆꯤꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯂꯩꯁꯅꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯃꯣꯏ ꯁꯣꯛꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯄꯣꯏꯔꯩꯇꯣꯟꯕꯨ ꯎꯕꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯆꯥꯎ ꯊꯣꯛꯂꯛꯂꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯇꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯅꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯆꯦꯡ ꯆꯥꯗꯨꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯣꯏꯔꯨꯕꯅ ꯃꯥꯅ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗ ꯃꯇꯨꯡ ꯏꯟꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯂꯦ, ꯂꯝꯉꯥꯛꯄ ꯍꯥꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯦ ꯃꯤ ꯑꯃꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯇꯣ ꯐꯪꯕ ꯉꯝꯂꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯀꯌꯥ ꯑꯃꯁꯨ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯥꯠꯂꯁꯤ ꯏꯇꯥꯎ꯫ ꯑꯣꯏꯔꯁꯨ ꯃꯇꯥꯎ ꯅꯣꯡꯗꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯂꯝꯉꯥꯛꯄꯅ ꯈꯨꯜ ꯑꯗꯨꯗ ꯁꯣꯛꯇꯕ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕꯕꯨ ꯌꯥꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯟ ꯄꯥꯡꯒꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯅ ꯃꯈꯣꯏꯕꯨ ꯀꯤꯕꯗꯒꯤ ꯈꯪꯅ ꯈꯪꯅ ꯎꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯃꯇꯣꯝꯇ ꯁꯤꯖꯕꯕꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯅꯣꯡꯗꯝꯕꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯃꯆꯤ ꯑꯃꯗ ꯂꯨꯝꯍꯟꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯅꯥ ꯃꯣꯏ ꯑꯅꯤ ꯅꯥꯀꯟꯗ ꯐꯥꯅꯕꯒꯤ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯎꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯂꯝꯉꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯅꯣꯡꯗꯝꯕꯅ ꯂꯩꯁꯅꯥꯕꯨ ꯐꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯣꯡꯗꯝꯕꯁꯨ ꯌꯥꯝꯅ ꯃꯥꯟꯅ ꯂꯝꯉꯥꯛꯄꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯉꯝꯕ, ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ, ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯂꯝꯉꯥꯛꯄꯁꯨ ꯂꯩꯁꯅꯥꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯁꯨ ꯃꯇꯨꯡꯂꯣꯝꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯤ꯫ ꯑꯗꯨꯗꯒꯤ ꯂꯝꯉꯥꯛꯄꯅ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯅꯥꯕꯨ ꯂꯥꯛꯇꯅ ꯏꯟꯊꯨꯔꯒ ꯅꯝꯁꯤꯟꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯣꯡꯗꯝꯕꯅ ꯂꯝꯉꯥꯛꯄꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯆꯩ ꯑꯃꯅ ꯁꯥꯄꯨ ꯀꯟꯅ ꯊꯣꯝꯇꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯗꯝꯕ ꯃꯁꯥꯗꯣ ꯈꯪꯆꯠ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯝꯉꯥꯛꯄꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯗꯝꯕꯅ ꯂꯩꯁꯅꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯇꯣꯟꯅ ꯂꯩꯁꯅꯥꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯂꯝꯉꯥꯛꯄꯅ ꯃꯉꯣꯟꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯃꯆꯥ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ
ꯂꯩꯁꯅꯥ ꯇꯝꯅ ꯂꯛꯉꯪꯑꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯣꯡꯗꯝꯕꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯝꯉꯛꯄꯅ ꯂꯪꯉꯛꯏꯕ ꯊꯥꯡ ꯑꯗꯨ ꯃꯥꯒꯤ ꯊꯕꯥꯛꯇ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯣꯡꯗꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯀꯜꯂꯞ ꯂꯥꯎꯔꯒ ꯂꯩꯃꯥꯏꯗ ꯇꯨꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯇꯣꯟ ꯑꯃꯗꯤ ꯂꯩꯁꯅꯥ ꯑꯅꯤꯗꯨ ꯆꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯗꯤ ꯊꯥꯡꯅ ꯃꯊꯕꯥꯛꯇ ꯌꯨꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯇꯣꯟ ꯑꯃꯗꯤ ꯂꯩꯁꯅꯥ ꯑꯅꯤꯅ ꯅꯣꯡꯗꯝꯕꯕꯨ ꯀꯨꯝꯈꯠꯇꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯆꯩꯔꯛ ꯑꯗꯨꯗ ꯂꯝꯉꯥꯛꯄꯗꯨ ꯁꯠ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯃꯈꯣꯡꯗ ꯀꯥꯎꯊꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥꯁꯨ ꯅꯣꯡꯗꯝꯕꯒꯤ ꯃꯊꯕꯥꯛꯇ ꯌꯨꯡꯗꯨꯅ ꯊꯝꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯂꯝꯉꯥꯛꯄꯒꯤ ꯄꯨꯛꯆꯦꯠ ꯑꯗꯨꯗ ꯊꯥꯡꯒꯤ ꯃꯌꯥꯗꯨ ꯊꯨꯝꯅ ꯁꯥꯄꯨ ꯀꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯉꯥꯛꯄ ꯂꯩꯁꯅꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯇꯞ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯏꯟꯊꯨꯔꯛꯑꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯣꯏꯔꯩꯇꯣꯟ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯂꯤꯕ ꯈꯨꯗꯩ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯝꯉꯥꯛꯄꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯂꯥꯛꯁꯤꯟꯗꯨꯅ ꯀꯟꯅ ꯆꯤꯡꯊꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯉꯥꯛꯄ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯇꯣꯟꯅ ꯂꯝꯉꯥꯛꯄꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯗꯝꯕꯕꯨ ꯃꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯂꯩ ꯑꯃꯗꯤ ꯃꯃꯥ ꯊꯔꯣ ꯍꯣꯏꯁꯨ ꯂꯩꯁꯅꯥ ꯍꯣꯏꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯕꯤ ꯊꯔꯣ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯉꯥꯛꯄ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯝꯉꯥꯛꯄꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯏ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯄꯦꯟꯗ꯭ꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯥꯄꯜ ꯄꯨꯝꯕ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯥꯜꯂꯤ ꯍꯥꯏꯕ꯫ ꯃꯤꯆꯥ ꯁꯤꯁꯅꯨ ꯈꯜꯂꯨꯔꯒ ꯃꯆꯥ ꯁꯤ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯊꯣꯛꯂꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯂꯨꯗꯕ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯈꯟꯗꯨꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯗꯝꯕꯁꯨ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯍꯥꯟꯅꯒꯨꯝ ꯀꯜꯂꯤ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯒ ꯄꯣꯏꯔꯩꯇꯣꯟꯒꯁꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯂꯃꯟ ꯃꯁꯤꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯅꯔꯦꯇꯔ ꯑꯩꯍꯥꯛꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫